Meitei Lining Chatpasingi Chahi Hoba Numit Sajibugi Nongma Panba April Thagi Anida Pangthokadawriba Asiga Mari Lainana Nongpok Chingu-thong Meitei Laikol Thalo Sipi log Seloi Langmai Chingda Lairiba Chingu Nongpok Aharabagi Khuvamda Thoni Thaurak Pangthokadawri Chahi Hoba Numit Chairaubaga Mari Lainana Nongpok Chingu-thong Meitei Laikol Thalo Sipi log Siloi Langmai Chingi Meitei dagi Panthauna Miyamda Paujet Pirakli Maru Oina Anauba Chahina Lakpada Meitei Khudai Safonglasi Akoi Pumba Meitei Khudai Sizinaduna Meitei ki Fijet Yokhatpada Natana Nupi Singi Setmitlot Hinghallasi Haina Paujelakli Hiramasida Impact News ki Paudam Ama Chahi Khudingi Pangthok Pagum Chatliba Chahi Asigisu Sajibugi Nongma Panba Numit Asida Chairaubagi Thauram Haibadi Meitei Lining Chatpasingi Chahi Hobagi Thauram Lining Laikol Galonena Pangthok Naba Sem Sab Haunari Numit Asi Karigidamak Pangthok Livano Karamna Pangthok Kadagi Haibagi Matangda Nongpok Chingu-thong Meitei Laikol Thalo Sipi log Seloi Langmai Chingi Meitei dagi Panthauna Miyamda Paujelakli Nungai yai fanaba hi yai masak maral lantum higana bagidamak lining thaulai marenda athel loipot tamduna tara mathel hauraga lining thaulai marenda katpa thengkaliba loipot athen potput niraga tara maten hauraga kharai thonganda laiba Meitei khoigi lai lamsenba tu semba lamaba tumaba hanu koksaw hanu laikamda aikhoina katsi Athem bot katpegi matamna ayuk pung taret nangnaba kasi luglen tamthok pasina pung taramathoi ayukki matam sigi manungda kasi Chairaubagi Thauramgi Manung Channa Mathel Lukoi Semduna Yumgi Thongalda Thadokpagi Chatnabisu Leptana Pangthokaduna Lakli Adumakpu Kanglon Chumna Karamna Lining Nationgi Oiba Tharomsing asi Pangthokadagi Haibagi Matangda Lunana Karamba Mongda Mathel Lukoi Semdagi Haibagi Matangdasu Thamlakli Lai luglen tamba matamda la laton ama lakoi kabong pakpa ama huyeng pakpa lakoi ama mayai gi mayon sidana sak hapsi ani subala koi sidana ensang mathel hapsi lagi laton sina hailai thensi lakhokna sorok lomda onthokisi latona imung lomda onsi laigi tara mathendi sana liklamgi matungina mathen taret tamsi Meitei khoigidi salai taret lairembi taret numit singum taret chayon taret ipu maisau taret heloi taret haiba malai basina ensang mathensu taret oisi taret subagi mathaktuda hena pangthokpada katpa yade haiba leiti numit simade khoi lemlei nga katloisi lemlei nga semba sabada asok apan nairagadi I nai tabado anoba sahi lakpada nungai jadi lemlei nga nataba atoppa katsi Lamdam Masigi Yelhongwedagi Leraglaba Fijet Ama Oiriba Khudai Asi Miyamna Kauthokna Khibugum Torokpa Lonana Khudai Shetpagi Chang Hantharakpa Khudol Tambada Khudai Yaroktoba Kaya Asi Hiram Masigi Matangdasu Miyeng Changduna Fijet Asibu Kanbatanatana Khudai Puthok Lebi Nupi Oibi Singsu Senmenlon Pakathanabagi Wakhalona Ekhoi Miyamna Khudai Shaba Khudai Shetpa Haurasi Haibagi Paujelsu Miyamda Pirakli Mangkrabani Meitei Khudai asina setpa matamda asi khudai oina pangthoktuna leiramlabani taibang pansida ngasidi palemgidi mapari mamomloi pandhau sakpa singisa piba khudimak aikhoi Meitei khudai asi selasi khudup mapan semilonda hairagasu palem oibi singi sinai loisangdagi loiba naidana Meitei nupigi khudombida mamit panba khudombida taret senja mayek santokpa ngamba hi yai senbi ima singi sinai loisangda Meitei khudai asibo sabiraga malemgi mafang khudimakta Meitei inhat ki sarai fijol asibo malem asida saphongbagi matam yaure haina phongdoksani Sajibugi Nongma Panba Chairauba Numit Asina Tongan Ba Hiram Kayada Paujel Kayama Piri Maru Oina Senmenlonda Amadi Lamnam Masibu Tekta Kaidana Nungai Fabama Prokna Bagidamanta Wakalol Kayama Piri Asigishu Matakta
COVID-19 laikibana maram orakanda mamangi haukiba chahi hauba numit charawa numitta miyamna tongan mafam singa leiriba laifam lin singda lai khurumgi chang hantharabasu COVID-19 gi laichara si hanthara pakalunena Nongpok Chingu-thong Meitei Laikol Thalo Sipi lok hairiba seloi lemai chingda leiriba mafam masida akhoi mahoushagi saktam madu kahendana uwa singalonena leiriba ibudo arabai khubamda hariba numit asida miyamna lai khurumba lakpada khudong chana magi damakta Nongpok Chingu-thong Meitei Laikol gi thongmi singna sem saba loikre camera person Sukham Subas kolona poromjari ba ikitami Premchan Impact News Nongpok Chingu-thong Meitei Laikol Impal East